HOUKHIBA April Kunda SINGJAMEI THOKCHOM LEIKAI da LEIBA MASAGI YUMDA SHAKHANGDABA SINGNA NONGMEI KAPSHILLAMBA ADUGI MATANGDA LEINGAKNA NUMIT 15 gi Manung Da Langla Langjil Puthokpiyu HAINA imagi MEIRA gi CONVENOR SUJATA na appeal TOURAKLI ngarang Manipuri Press Club ke thangjing holda pangthokpa pau gi mifam amada wafam se phongthokladna SUJATA na hai lamda masida pangthokhiba ahan batang ka ke taranipan suba lok sabha mikhalda thokhiba pamdaba thodok sing adugi matangda lengakna numit humni gi manungda action lokhatpiyu haina April kunda media gi khuthangda appeal tawkhi laibak thibadi numit adu gi numidangda sakhangdaba myoi ani laklaga singjamei thokchom lekai da leiba mahaki yumda nongmei kapshilamkhe thodok aduga mari leinana police ta wakat thangatuna nongmei kapshilamliba sakhangdaba sing adu puthokpinaba wakat khe adubu ngasi fawba thodok aduda chenaba myoi amata fagatana leiri amade thodok adugi matangda langla langjil amata puthokpa ngamdana leiri thodok aduda chenaba khudingmak numit 15 ni ge manungda lengakna puthoktuna logi matung ina cherak pibyo hainasu mahakna makhata khe April thagi date 20 da akoina press meet amakhang tawjagi maramdi akoi election gi matangda akoi election da tawgiba thodok khudingmak to nungaiti khote haidana akoina condemn tawbo oina akoina sakhangdaba numi humni gi manungda puthokpiyo haibagi amakhak press meet tawbai matung ina nungdangduda pung 8 minute 30 amuk chalakpa matamsida yamna nungaitaba ai isamaki ai maigi meragi convener oina lebani adaiduda nongmei round ohum ka kapshalambani adubu numituda koina affair thangatana khotana infal thanada khoise report tawdana khotana honabuni adubu ngasi bauta potse moise puthokpa ngamdre 15 days bauki manungda ai gida tawbi pot khudimang ta puthokpiyu sarkar asu madu kanna action tawbiyu